डिमांड करेगा तब तक गवर्नमेंट ऑफ इंडिया के सर पे पानी डालना पड़ेगा। ये बात गवर्नमेंट ऑफ इंडिया मालूम होना चाहिए, यही बात हम वन करें। अभी हम 2 मिनट वहाँ हम जाएंगे, 2 मिनट गवर्नर की वहाँ जाएंगे, गवर्नर को हमारी आवाज़ सुनाएंगे और गवर्नर को हमारे हाल बताएंगे ताकि वो उनकी बॉस गवर्नमेंट ऑफ इंडिया को पता चले, उसको बता सके कि मणिपुर की लोग और नॉर्थ ईस्टर्न के लोग इसी बिल के अगेंस्ट में है, किसी भी कीमत पर इसी बिल को हटाना चाहिए। यही उसको पैगाम वो पहुँचवाएंगे। ꯑꯩꯒꯤ ꯃꯤꯡ ꯑꯕꯗꯨꯜꯂꯥ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯄ꯭ꯔꯁꯤꯗꯦꯟ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯤꯇꯦꯁꯟꯁꯤꯗ ꯈꯨꯡꯒꯪꯁꯤꯗ ꯉꯁꯤ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯡꯁꯦ AMBC ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁꯤꯁꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯎꯔꯦ ꯃꯣꯏ ꯒꯦꯠꯇ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯃꯈꯣꯏ ꯉꯁꯤꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯗꯣꯛꯑꯀꯥꯟꯗ ꯂꯩ ꯀꯂꯝ ꯊꯥꯗꯣꯛꯑꯒ ꯉꯁꯤꯗꯤ ꯏꯟꯇꯔꯦꯟ ꯇꯧꯕ ꯑꯦꯛꯖꯥꯝ ꯊꯥꯗꯣꯛꯑꯝꯃꯒ ꯉꯁꯤ ꯊꯣꯛꯂꯛꯑꯦꯕ ꯃꯁꯤꯒꯤꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯒꯣꯔꯃꯦꯟ ꯑꯃꯁꯤ ꯈꯪꯕ ꯑꯃꯁꯨꯡ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯤꯁꯤ ꯏꯟꯇꯔꯦꯁ ꯇꯧꯔꯤꯁꯤꯗ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁ ꯇꯧꯔꯤꯁꯤꯗ ꯃꯤꯌꯥꯝꯕꯨ ꯆꯣꯠꯁꯟꯅꯅꯕꯒꯤ ꯁꯤꯒꯨꯝꯕ ꯇꯧꯗꯣꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ 2016ꯁꯦ ꯃꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯈ꯭ꯔꯦ, ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛꯀ ꯃꯁꯤ ꯇꯦꯛ ꯑꯣꯜꯍꯟꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏ ꯊꯥꯗꯣꯛꯑꯕꯁꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯊꯥꯗꯣꯛꯑꯕꯁꯨ ꯍꯥꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯀꯥꯡꯂꯨꯞ ꯃꯨꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯉꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩ꯫ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯕ꯭ꯂꯦꯝ ꯁꯥꯟꯅꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯃꯅ ꯑꯃꯗ ꯐꯨꯠꯕꯣꯜ ꯀꯥꯎꯅꯔꯀꯥꯟꯗ ꯃꯁꯤꯒꯤꯁꯤꯗ ꯍꯥꯏꯗꯤ ꯚꯣꯠ ꯕꯦꯡꯒꯤ ꯀꯩꯅꯣꯗ ꯃꯁꯤ ꯇꯧꯕꯤꯒꯅꯨ, ꯃꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯏꯟꯇꯔꯦꯁ ꯋꯥꯐꯝꯅꯤ, ꯄꯨꯝꯅꯃꯛꯀꯤ ꯀꯥꯡꯂꯨꯞ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯉꯁꯤ ꯑꯣꯏꯔꯤꯕ ꯁꯤꯑꯦꯝꯅ ꯉꯁꯤ ꯀꯩꯅꯣ ꯑꯣꯏꯔꯤꯁꯦ, ꯁꯤꯑꯦꯝ ꯑꯣꯏꯔꯤꯁꯦ ꯍꯣꯔꯦꯟ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯑꯀꯥꯟꯗ ꯃꯤꯇꯣꯠ ꯃꯤꯔꯥꯟ ꯆꯥꯝꯅ ꯂꯥꯛꯑꯀꯥꯟꯗ ꯁꯤꯑꯦꯝ ꯑꯣꯏꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯗꯕ ꯐꯩꯌꯦꯕ꯫ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯕꯤꯜꯁꯇꯣ ꯉꯁꯤ ꯐꯥꯎꯕ ꯒꯣꯕꯔꯅꯔꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯔꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛꯁꯨ ꯒꯣꯕꯔꯅꯔꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯁꯤꯒꯨꯝꯕ ꯕꯤꯜ ꯑꯃꯃꯨꯛ ꯆꯠꯍꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯣꯔꯠ ꯏꯁꯇꯒꯤ ꯃꯤꯌꯥꯝꯁꯦ ꯃꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯒ꯭ꯔꯨꯞꯁꯤꯡꯁꯦ ꯃꯁꯤꯕꯨ ꯌꯣꯠꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯗ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯕꯤꯜꯁꯤꯅ ꯀꯩꯁꯨ ꯁꯣꯛꯍꯟꯒꯗꯧꯕ ꯂꯩꯇꯦ, ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯆꯠꯅꯍꯟꯒꯅꯤ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯁꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯕꯤꯜ ꯀꯩꯅꯣꯁꯤ ꯆꯠꯅꯕ ꯃꯇꯝꯗ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯁꯦ ꯃꯁꯤꯒꯤ ꯑꯦꯅꯤ ꯀꯟꯗꯤꯁꯟ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯗꯤ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯛꯄ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡ ꯃꯅꯤꯄꯨꯔꯗꯗꯤ ꯃꯩ ꯆꯠꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯣꯗ ꯍꯥꯏꯖꯔꯝꯃꯤ, ꯍꯥꯏꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯖꯔꯝꯃꯦ, ꯑꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯖꯔꯝꯃꯦ꯫ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛ ꯆꯠꯂꯒ ꯃꯅꯤꯄꯨꯔꯗ ꯆꯠꯅꯗ꯭ꯔꯁꯨ ꯍꯥꯎ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯅꯣ ꯃꯁꯤꯕꯨ ꯆꯠꯅꯣꯏꯁꯤ ꯀꯣꯏꯁꯟꯅꯦꯕꯜ ꯌꯥꯝ ꯑꯣꯏ ꯍꯥꯏꯕ꯫ ꯃꯤꯌꯥꯝꯁꯦ ꯄꯪꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯦ, ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯦ ꯅꯨꯡꯒꯤ ꯌꯨꯛꯇ ꯂꯩꯕꯅꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯄꯥꯜꯂꯤꯕ BJP ꯂꯩꯉꯥꯛꯄ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯈꯪꯕ ꯐꯩ꯫ ꯃꯁꯤꯒꯤ ꯗꯤꯚꯥꯏꯗꯦꯠ ꯄꯣꯂꯤꯁꯤ ꯇꯧꯕꯤꯔꯀꯥꯟꯗ ꯃꯁꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯕꯤꯜꯁꯤꯡꯁꯦ ꯆꯠꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯤ ꯃꯌꯥꯝꯁꯤꯕꯨ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯨ, ꯃꯁꯤꯒꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯎꯅꯗ꯭ꯔꯤ ꯐꯥꯎꯕ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯗ ꯄꯤꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯔꯤꯖꯅꯦꯜ ꯕꯤꯜ ꯆꯠꯅꯕ ꯌꯥꯔꯣꯏ! ꯌꯥꯔꯣꯏ! ꯃꯅꯤꯄꯨꯔꯗ ꯔꯤꯖꯅꯦꯜ ꯕꯤꯜ ꯆꯠꯅꯕ ꯌꯥꯔꯣꯏ! ꯌꯥꯔꯣꯏ!